Matam ama ngasi aikoina painarba smartphone amadi ngasigi chokhalaba internet ki matam masi laktringai Manipur gi yamna hit chatkiba masigumba isei sing aikoina itatatana taki khangnaruba mikuptagi thamoi sena nungsirure wahan amatan hangjage anauba chewa khuding nangi wari Matamadugi vibe sing asigi matamgi isei singdadi thoidokni yaudre haibi tawbadabu matam amada hit fazna chatkiba Manipuri isei khradi atopa outside music industry dagi copy tawi haibasi internet na chawkhalakpaga loinana ngasi de aikoina khangma ngamle adubu copy oirgasu original song amagumna aikoina matam sangna pamna tanarakli videos da haijaraktorbi isei sing asida aigi oiba criticism amata leijadi sumnatagi achumba dukhak khangminasi haina semjarakpani no doubt Bollywood films ki ama short film amadi Hollywood movies singdagi copy tawribani example oina Kabir Singh maming lerba film asi short film Arjun Reddy hariba film asigi remake ni mado asum tawduna Ghazni Wanted kumba maming lerba film sing asisu remake ngaktani aduna remake ki thabaksi aikoi Manipurna hana hudokpa nati isai boirasu film boirasu lamdam madugi audience singda isai adugi chap manaba surda anauba mayek amadi khonjel na taba phanganba khaktagi watani masda akaiba thoidokna leite khalli aduga marup singda wahang amatanga hangjage karigumba 3 Jets movie asi Manipur gi leijeribe actor singna saktam langduna Manipuri version da nauna namthok tawri harigadi adongi oiba mot kari oigani adomda kari faugani comment ta thambiramu aduna ngasigi videos da atopa music industry dagi Manipuri londa amuk nauna remake Toukhiba adugumba isai khragi matang da ikhoi puna khangminasi amadi video asi mapung fana honabda matam maduki matik changki aduna mayamna supung ing thogat piboina channel asibo subscribe tawsin biyo haizari Ramcharan na saktam langkiba Magadira film asi aikhoigi Manipur asi khak natna whole India da Pakistan na miyamna yam pamna yengnakiba film amani film asigi isai khuding loinak fazaki aduga film asde yawba Panchadara Bumma hariba isai asina amuk hena hit chatki Panchadara Bumma Bumma Vattuko vattana kamma Manchupula komma komma Masigi matung isai asi Manipur gi maming lerba singer Suren Yumnam amadi Mandakini gi apunba khonjel da Manipuri version oina saubanabu paksai ne haiba title asiga loinana aikoina taba fangki saubanabu paksai ne nangi nungsi na lose tab kholin na hakku remake ni harga so Manipur miyam dagi isai asigi oiba positive response fangki amadi matam amada isai asisu fazne hit satkribani aikoina football tennis amadi cricket match sing yengba khak natuna pamjaba team da support to busia ba platform amagi matang da khara khangminasi masigi platform as da football cricket amadi esports na chingba masana sing asida live match sing follow to bi ai amadi masdagi aikoina kana busu lahu bi ai sel hapa amadi lauthokpada isagi details amata sanghandana yam safe oina pangthokpa su yai anabu users singi welcome bonus legani promo code asi haplaga claim tawbiyo akupa marol amadi platform aski link comment ta pin tawravani ngasi dagi tickets khragi mamangda Manipur da Hindi film amadi isai Pakistan na tanaram amadi yengnaram libani matam amada yam maming set ki baisai amani Dil Hai Tumhara hari baisai asi Bollywood ki maming lerba singer Udit Narayan Kumar Sanu amadi Alka Yanik makoi ahumgi apunba khonjel da sakiba yam fazaba isai amakhakni मस्ताना मौसम है रंगीन नजारा isai asigi Manipuri version Manipur film Anjali hariba sida yawba isai amoina Sadananda amadi Sarita Gesmer gi apunba khonjel da aikoina taba fangki lona tumi nangbu aina nungsirure khangbi yuko nangna isai asi Manipur music industry gi oinadi evergreen oiduna adumak leiragadaba isai amasu oiribani hojiki do adom su soidana taviramlani khanjai haukraba matam amada adongi pukning wakhal soidana puramgani haibgi thazba dusul lei masi tasingnamuki oinadi Vijay Talapati na saktam langkiba Enisai Parivarum hariba music video adugi saruk amakhakni
இன்னிசை பாடி வரும் இளம் காற்றுக்கு உருவமில்லை காற்றலை இல்லை என்றால் Esei asigi Manipur version lakpa matamdasu Manipur miyamna dumak pamna tanaki. Esei asi Manipur gi maming leraba saisakpa huidrom nawboigi naitong khonjel da ikhoina taba fangki. Esei gi tanthada liri humri bamalangba Esei gi sai heta Esei asi copy orbasu Manipur miyam gi oinadi emotion am oribani. Handak ikui kui dringai laikidaba Zubin Garg Mahakse legendary singer ni habde khoi loina khangle amadi mahakne hinglingai Esei lising kunthra mangagi mathaktasu saklam libani mayam dugi marakta maya haribi Esei asi so amani maya maya matho maya Esei asigi remake Manipur version asisu sang tadana dumak fazai Hamon sadana dagi naitong khonjel da Manipur miyam na taba fangki ngasi su Esei asi evergreen oribani handaki asimasu Vijay Talapati Tamil gi khwai popular oibe actor asina saktam langduna puthokiba Iruvatu Koli hariba music album asigini 20 kodi nilavukal kudi penmaiyanado Esei asigi Manipur version da Manipur gi karamba actor na ek toromni khanbagi A da Gokul B da Sadananda C da Kaiku amadi D da Olen C khanbasing achumbani Manipur version oina angawbusu thamoi pali hariba film adu de yauba atiya da thokliba hariba Esei asini atiya da thokliba thawani chaklatagi nai to ngan binangni nomonar nangi minokta aigi mi tanghalle film asi matam amada super hit oikribani amri Esei asi ngasi su miyamna yam pamna tanari Mathangi asina Indian music ki oina all time legend gi mingthol fangkraba Kishore Kumar na saklamba Diwana leke aya he hariba Esei asini दीवाना लेके आया है दिल का तराना Esei asigi Manipur version kari thada lauge haiba matam amada Manipur miyamna yam pamna tanakiba amadi ngangnakiba Esei asini करी थाद लागोगे मेरा थाद लाग Esei asi Gokul amri Sonia ani na saktam langkiba sakhangdaba hariba Manipur feature film asite yauba Esei amani amadi matam aduda Esei asi yam pamna tanaki ngasi su adumak evergreen oiduna leiriba Esei amakhakni aroibagi asimasu Assamese song ni Zubin Garg ki naitong khonjel da sakiba Ahe Bana Hai hariba Esei asini आहे बाना है घुमोती आही Esei asigi Manipur version haizararoige Esei asigi tan khanglabani Manipur version adugi ming comment ta thambiramu mathakta haijakriba mayam asta soikilan ke yaurgasu puksil sobu khwai khibikna ngakpigani entertainment purpose ki khalaga semjakibani aduna video asigi second part pamlagade video asibu like share amadi subscribe to shinbiduna pungning thoga pio haizari masi thamjarga ngasigi oinadi mayambu tk fix na mayamdagi kaina nabgi tanza du lawzari